ꯃꯌꯥꯝ ꯉꯁꯤꯗꯤ ꯅꯣꯡꯁꯤꯁꯨ ꯈꯔ ꯇꯥꯏ ꯌꯥꯝ ꯀꯟꯅꯁꯨ ꯍꯩꯊꯗꯦ ꯈꯔ ꯇꯥꯏ ꯑꯗꯣ ꯉꯁꯤꯗꯤ ꯏꯃꯥꯒꯤ ꯉꯁꯤ ꯕꯣꯔ ꯅꯨꯃꯤꯠꯅꯤ ꯕꯣꯂꯤꯒ ꯕꯣꯔꯒ ꯄꯨꯜꯂꯦꯅ ꯍꯥꯏꯕꯗꯣ ꯍꯟꯗꯛꯁꯦ ꯁꯨꯞꯆꯜꯂꯕꯅꯤꯅꯅꯦ ꯁꯤꯗ ꯂꯩꯔꯦ ꯉꯁꯤꯒꯤ ꯂꯩ ꯀꯠꯆꯅꯕꯒꯤ ꯏꯃꯥꯗ ꯃꯥꯟꯗꯣꯞꯇ ꯄꯨꯅꯕꯅꯤꯁꯦ ꯌꯨꯝꯒꯤ ꯑꯄꯥꯟꯕ ꯉꯥꯛꯇꯅꯤ ꯂꯩ ꯃꯌꯥꯝꯁꯦ ꯂꯩꯍꯥꯎꯁꯤꯁꯨ ꯉꯁꯤ ꯌꯥꯝꯅꯗꯤ ꯄꯥꯜꯂꯝꯗ꯭ꯔꯦ ꯁꯤ ꯄꯥꯜꯂꯝꯕ ꯈꯔꯁꯦ ꯃꯉꯥ ꯈꯛꯂ ꯀꯩꯅꯣ ꯁꯤꯁꯦ ꯀꯠꯂꯅꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯗꯣ ꯉꯁꯤꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕꯗꯤ ꯀꯨꯏꯔꯦ ꯂꯣꯏꯕ ꯁꯤꯗ ꯂꯩꯔꯦ ꯁꯤꯁꯨ ꯍꯣꯔꯦꯟ ꯏꯃꯥꯗ ꯍꯣꯔꯦꯟ ꯀꯠꯅꯕꯒꯤꯅꯤ ꯄꯣꯠꯆꯩ ꯊꯧꯔꯥꯡꯕꯒꯤꯅꯤ ꯉꯁꯤ ꯀꯣꯟ ꯐꯦꯡꯅ ꯂꯥꯏ ꯀꯣꯟ ꯐꯦꯡꯕ ꯈꯣꯠꯄ ꯂꯣꯏꯔꯝꯕꯒꯤꯅꯤ ꯁꯦ ꯅꯣꯡ ꯀꯟꯅ ꯇꯥꯔꯛꯑꯦ ꯃꯌꯥꯝ ꯆꯪꯉꯒꯦ ꯀꯨꯃꯥꯔꯤꯒꯤꯅꯤ ꯐꯤꯔꯣꯏ ꯇꯝꯒꯅꯤ ꯑꯉꯥꯡꯕ ꯐꯤ ꯃꯇꯦꯛ ꯑꯩꯈꯣꯏꯒꯤ ꯀꯨꯃꯥꯔꯤ ꯐꯤ ꯃꯇꯦꯛꯀ ꯑꯗꯨꯒꯤ ꯂꯩꯁꯤꯒ ꯇꯧꯅ ꯃꯣꯝ ꯑꯒꯔꯕꯇꯤ ꯇꯧꯅ ꯃꯃꯥꯗꯣ ꯍꯧꯖꯤꯛ ꯃꯥꯟꯗꯣꯞꯇ ꯆꯠꯂꯝꯃꯒ ꯑꯗꯩ ꯑꯃꯨꯛꯀ ꯀꯣꯟꯅ ꯑꯩꯁꯦ ꯖꯒ ꯇꯧꯔꯝꯗꯥꯏꯗ ꯑꯣꯏꯅ ꯆꯠꯂꯅꯤ ꯁꯤ ꯐꯤ ꯃꯇꯦꯛꯇꯨꯅꯤ ꯐꯤꯔꯣꯏꯒꯤ ꯐꯤ ꯃꯇꯦꯛ ꯑꯉꯥꯡꯕꯗꯨꯅ ꯁꯤꯒ ꯂꯩꯔꯦ ꯁꯤꯁꯤꯅ ꯉꯁꯥꯏ ꯂꯩꯗꯨꯒ ꯑꯗꯒꯤ ꯃꯣꯝ ꯑꯒꯔꯕꯇꯤꯅꯦ ꯀꯩꯅꯣꯗꯒꯤ ꯊꯣꯡꯒꯥꯟꯗꯒꯤ ꯑꯣꯏꯅ ꯂꯩꯔꯒꯅꯦ ꯑꯗ ꯇꯧꯅ ꯀꯜꯂꯝꯃꯅꯤ ꯃꯃꯥꯒ ꯃꯥꯟꯗꯣꯞꯀ ꯊꯣꯛꯀꯗꯩ ꯇꯧꯔꯦ ꯃꯌꯥꯝ ꯄꯤꯗꯤ ꯅꯣꯡꯁꯨ ꯆꯨꯏꯅꯦ ꯄꯤꯗꯤ ꯑꯩ ꯉꯥ ꯄꯥꯏꯅꯤꯡꯗ꯭ꯔꯦ ꯁꯤ ꯅꯍꯥꯟ ꯃꯃꯥ ꯏꯕꯥꯅꯤꯅ ꯐꯇꯤꯞ ꯆꯥꯝ ꯅꯤꯄꯥꯟ ꯇꯥꯕꯩꯅꯤ ꯉꯔꯥꯡ ꯃꯊꯪ ꯅꯍꯥꯟꯁꯦ ꯇꯥꯁꯟꯅ ꯊꯝꯕꯅꯦꯕ ꯉꯁꯤ ꯏꯃꯥꯗ ꯑꯩꯈꯣই ꯃꯥꯟꯗꯣꯞꯇ ꯀꯠꯀꯦ ꯍꯥꯏꯅ ꯃꯃꯥꯅ ꯁꯦ ꯊꯥꯎ ꯂꯨꯞꯄ ꯄꯨꯗꯣꯏꯅꯤꯁꯦ ꯊꯥꯎ ꯂꯨꯞꯄ ꯄꯨꯔꯗꯤ ꯍꯣꯔꯦꯟ ꯃꯣꯏ ꯊꯥꯕꯤꯕꯅꯤꯅ ꯊꯥꯕꯤꯔꯅꯤ ꯍꯥꯏꯅ ꯐꯤ ꯑꯉꯧꯕꯗꯣ ꯑꯝꯇ ꯊꯣꯛꯄ ꯌꯥꯒꯗ꯭ꯔꯣ ꯑꯗꯩ ꯐꯤ ꯑꯉꯧꯕꯁꯦ ꯀꯩꯗꯧꯕꯩꯅꯣ ꯐꯇꯤꯞꯁꯦ ꯂꯨꯞꯅ ꯄꯨꯔꯗꯤ ꯃꯣꯏ ꯍꯧꯖꯤꯛ ꯑꯥꯔꯇꯤ ꯇꯧꯕꯗ ꯑꯗꯨꯝ ꯃꯣꯏꯅ ꯊꯥꯖꯔꯅꯤ ꯑꯦꯒꯥꯎꯅꯤ ꯅꯣꯡꯁꯨ ꯍꯥꯡꯉꯛꯑꯦ ꯍꯥꯏꯐꯦꯠ ꯅꯣꯡꯁꯨ ꯍꯥꯡꯉꯛꯑꯦ ꯅꯣꯡ ꯍꯥꯡꯈꯔꯦ ꯑꯗꯨ ꯈꯔ ꯍꯣꯔꯦꯟ ꯖꯩꯒꯒꯤꯗꯨꯒ ꯍꯥꯏꯁꯦ ꯁꯤꯗꯥ ꯃꯌꯥꯝ ꯀꯥꯔꯝꯒꯅꯤ ꯁꯣꯜꯂꯝꯒꯤꯅꯤꯅꯦ ꯃꯥꯗꯣ ꯉꯁꯤꯗꯤ ꯁꯤꯗꯥ ꯌꯥꯝꯃꯝꯗꯣꯏ ꯅꯤꯡꯕꯣꯅꯤꯅ ꯅꯣꯡꯁꯦ ꯑꯃꯨꯛꯀ ꯍꯩꯊꯔꯛꯑꯦ ꯅꯣꯡ ꯍꯩꯊꯔꯛꯄꯁꯤꯅ ꯄꯦ ꯄꯨꯔ ꯆꯠꯂꯦ ꯑꯩꯁꯨ ꯆꯥꯛ ꯊꯣꯡꯉꯝꯃꯤꯅꯤ ꯃꯌꯥꯝ ꯆꯥꯛ ꯍꯤꯟꯖꯥꯡ ꯂꯣꯏꯁꯤꯜꯂꯒ ꯄꯄꯥ ꯆꯥꯛ ꯄꯤꯖꯔꯒꯦ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯒꯦ ꯀꯔꯤ ꯇꯧꯕꯗꯣ ꯑꯗꯨꯒ ꯑꯩꯒꯤ ꯃꯃꯥ ꯍꯣꯏꯁꯦ ꯍꯜꯂꯛꯑꯒ ꯖꯩꯒ ꯇꯧꯕꯩꯗꯨꯒ ꯑꯃꯨꯛ ꯑꯩ ꯆꯠꯇꯣꯏꯅꯤ ꯄꯨꯟꯅ ꯇꯧꯅ ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯄꯄꯥꯗꯣ ꯉꯁꯤꯗꯤ ꯉꯥꯃꯨ ꯊꯣꯡꯕ ꯆꯥꯅꯤꯡꯉꯦ ꯉꯥꯃꯨꯒ ꯑꯂꯨꯁꯦ ꯇꯧꯅꯅꯦ ঝুল ꯑꯣꯏꯅ ꯆꯥꯅꯤꯡꯉꯦ ꯃꯍꯤ ꯈꯔ ꯅꯥꯏꯇꯛ ꯇꯧꯅ ꯆꯥꯕꯗꯣ ꯉꯥꯃꯨ ꯊꯣꯡꯉꯗꯤ ꯄꯄꯥꯗꯣ ꯃꯍꯤ ꯈꯤꯇꯪ ꯅꯥꯏꯅ ꯑꯗꯨꯝ ꯄꯥꯝꯃꯦꯕ ꯃꯍꯤ ꯐꯛꯄꯁꯦ ꯄꯄꯥ ꯊꯣꯏꯅ ꯄꯥꯝꯖꯟꯗꯦ ꯏꯟꯖꯥꯡ ꯑꯅꯝꯕ ꯍꯤꯟꯖꯥꯡ ꯊꯣꯡꯕꯁꯨ ꯑꯗꯣ ꯏꯁꯤꯡ ꯍꯥꯞꯄꯁꯦ ꯑꯣꯏꯅ ꯍꯥꯞꯄꯦ ꯑꯩ ꯏꯁꯤꯡ ꯐꯣꯡ ꯐꯣꯡ ꯁꯥꯕꯁꯦ ꯍꯥꯞꯄꯦ ꯈꯔ ꯌꯥꯡꯅ ꯂꯣꯏꯅꯕ ꯍꯥꯏꯅ ꯑꯂꯨꯁꯤꯁꯨ ꯍꯥꯏꯐꯦꯠ ꯌꯥꯝꯅ ꯃꯨꯟꯅ ꯉꯧꯁꯜꯂꯕꯅꯤꯅꯅꯦ ꯉꯥꯏꯍꯥꯛ ꯁꯧꯔꯒ ꯑꯗꯨꯒ ꯑꯩꯗꯤ ꯑꯗꯨꯝ ꯃꯨꯊꯠꯇ꯭ꯔꯕꯅꯤ ꯉꯁꯤꯗꯤ ꯉꯥꯃꯨꯒꯁꯤ ꯑꯣꯏꯅ ꯊꯣꯡꯉꯦ ꯌꯨꯝꯗ ꯂꯩꯕ ꯃꯤ ꯈꯔꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯅꯝꯕ ꯃꯥꯟꯗꯣꯞꯇꯕꯨꯗꯤ ꯆꯠꯇꯣꯔꯦ ꯑꯗꯨꯗꯨꯅ ꯄꯄꯥꯒ ꯑꯗꯩ ꯃꯣꯏ ꯀꯅꯥ ꯃꯣꯏ ꯑꯅꯤ ꯑꯍꯨꯝ ꯆꯥꯅꯕꯒꯤ ꯍꯤꯟꯖꯥꯡꯁꯦ ꯊꯣꯡꯉꯤꯃꯤ ꯍꯤꯟꯖꯥꯡꯁꯨ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯁꯧꯍꯜꯂꯒ ꯃꯨꯠꯊꯠꯂꯅꯤ ꯍꯧꯖꯤꯛ ꯃꯔꯣꯏ ꯃꯔꯥꯡꯁꯨ ꯂꯣꯏꯅ ꯍꯥꯞꯄ ꯂꯣꯏꯔꯦ ꯑꯁꯤ ꯂꯣꯏꯔꯒ ꯑꯩ ꯍꯧꯖꯤꯛ ꯂꯣꯏꯁꯤꯟꯅꯕꯒꯤ ꯇꯧꯔꯒꯦ ꯑꯗꯨꯒ ꯃꯥꯟꯗꯣꯞꯇ ꯑꯣꯏꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯀꯔꯤ ꯇꯧꯏ ꯍꯥꯏꯕꯗꯣ
cái này chứ má khô quay rồi mà đi sẽ lâu rồi không nào hả mấy đứa này chưa quật rồi lấy kia ấy thằng xin thằng con chúc mấy nè rồi ba không nhìn thấy đâu để hấp cái gì gini-gini na botalnya. Apa mimi wah, saya jangan beli inna. Karena punya kerja punya. Tapi itu ah. cái màn đâu tôi làm Ano niya? Ino kalis ya? Ay na makalis ya. thì cái clip cả clip Ang sa turong niya kay patito. Kitang inang chatura di ba tani ni? Oh, may jaga chatura di ba ni pa siya managwan da. Ay, kitang na ting bo kong may siya. Ko che sok ta ne. Ito lang yun. Ito nila eh. Có bao giờ? Ôi. Mấy con tôi ạ? Thế nào? Thế nào ngoài kìa? Thế tôi thầm tôi hồi gì? À.
모이디네 미니홈네 베니네 손 어디 쟀다 어디 쟀다 ada kami je ekta bodu na boleh je utra tu main siji sonda betit kene aku jadi aku bikin mang boleh jam betit 한번 여기 나오려고 많이 본 적 없어. 아버님과 아버님 요즘만 더 잔디래라니. 아이는 너무 살거 없는. Mari kita ini kayak gini, mari di sini lagi. Oh dia, saya kayak gini. Salah aku kok kemari mereka. Kok tidak? Kamu mau terus mana? Nanti siapa? Kamu mau? Mari di sini sana ni. Ada komsiro. Kamu di mana? Kamu di mana? Kamu di mana? Paling aku sih ketua saya. Paling aku sih ketua saya. Luar dari sana. Ate nga saya mamang sa kiba mission duty. Mereka mana? Manung dalay di mana? Inung dah. Jumlah terleh nama. Ate sulay ini. Manung Hai dia kena anak hai. Ate siya mayama itu. Kapsalo. Ini pun tadi. Agare. Ay lapoy pun namu tanya ni. Yung tu ni. Yung ni apa? Dah kau ni kau nai ni. Oi mani. Oi mani. Ahan baca ni ni ay. Oi mani. Ada lagi betul di jam. Solat pada ni. Solat pada ni. Ini kau je.